Manipur gi irang da akan balanbung ama oikiba Moreh da Saaba loiduna sangka-naba ngairiba school ama Sakhangdaba Khutlai Paiba Singna Mei Thadoklamle Thaudok ase ngarang numidang pung 8 lom tarakpa matamda Indo-Myanmar border nakna Moreh police station gi manung channa leiriba ti minau khulda nauna saba loiraba Eklavya model residential school Moreh da thokibani Mei Thadoklamle school asigi hek mayok nabada manga suba Assam rifles ki post amasu nakna leiribani pawasina hai school asida BSF leinabagi thaurang tawduna leiribani hairi thaudok aduda school adugi saruk ayamba mai na chakibadagi chauna amanga ta thoki Mei chakle haibagi pau fangbaga Moreh da leiba fire service ki team sing changshinduna mei chakpa adu kanna bahotnabada Khutlai Paiba Singna athing bapi ki haina pau asina makatari hauji faubagi kari maram gi damak school adu mei tharam libano haiba chapchan khangwa ngamdri